ꯂꯥꯏꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯥꯛꯄ ꯀꯧꯕ ꯌꯥꯝꯅ ꯇꯞꯆꯕ ꯌꯥꯝꯅꯁꯨ ꯁꯣꯟꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ ꯄꯥꯛꯄꯅ ꯇꯞꯄ ꯁꯣꯟꯖꯕꯗꯨꯗ ꯃꯤꯁꯤꯡꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯂꯛꯅꯕꯤꯕ ꯁꯥꯟꯅꯕꯤꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯥꯛꯄꯒꯤ ꯈꯨꯜꯃꯛꯇꯗ ꯄꯥꯛꯄꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯖꯕ ꯆꯤꯡꯂꯦꯝꯕꯤ ꯀꯧꯕꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯆꯤꯡꯂꯦꯝꯕꯤ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯇꯨ ꯑꯩꯅ ꯊꯣꯛꯂꯛꯇꯦꯅ ꯈꯜꯂꯒ ꯃꯊꯟꯇ ꯁꯤꯗ ꯁꯝꯕꯟ ꯊꯤꯡꯉ ꯂꯩꯔꯝꯃꯦꯕ ꯏꯕꯨꯡ ꯄꯥꯛꯄ ꯑꯩꯅ ꯊꯣꯛꯂꯣꯅ ꯑꯉꯥꯡꯗ ꯄꯥꯎ ꯆꯦꯟꯈꯤꯕꯗꯥꯏꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯏꯅꯤ ꯑꯁꯤꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯅꯤ ꯏꯁꯧ ꯂꯥꯡꯉꯅꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯔꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯩ ꯁꯝꯕꯜꯁꯦ ꯊꯦꯡꯕ ꯂꯣꯏꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯏꯁ ꯅꯪ ꯅꯠꯇꯗꯤ ꯅꯣꯏ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯕꯣ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪ ꯈꯛꯇ ꯊꯕꯛ ꯇꯧꯔ ꯂꯩꯔꯝꯃꯤ ꯃꯣꯏ ꯑꯇꯩ ꯂꯩꯔꯤꯗꯨꯁꯨꯅꯦ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯆꯦꯛꯀꯗꯣ ꯊꯥꯗꯔꯨꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯊꯦꯡꯈ꯭ꯔꯤ ꯂꯥꯛꯑꯣ ꯄꯥꯛꯄꯒꯤ ꯃꯄꯥꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯁꯨ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯂꯥꯛꯑ ꯏꯆꯥꯅꯨꯄꯥꯁꯦ ꯆꯤꯡꯗꯨꯅ ꯄꯨꯔꯕꯗꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯕꯒ ꯑꯝꯇ ꯈꯪꯂꯔꯣꯏꯅꯦ ꯆꯤꯡꯂꯦꯝꯕꯤꯅ ꯑꯣ ꯈꯨꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯋꯣ ꯅꯨꯄꯤ ꯑꯇꯩ ꯐꯪꯗ꯭ꯔꯁꯨ ꯄꯥꯛꯄꯒꯤꯗꯤ ꯑꯩ ꯂꯩꯔꯤꯌꯦ ꯃꯃꯥꯅ ꯈꯨꯝꯃꯨꯗꯅ ꯃꯣꯏ ꯃꯄꯥ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯒ ꯑꯣꯟꯁꯤꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯒꯦꯗ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯅꯥꯟꯅ ꯍꯩ ꯄꯨꯕꯤꯌꯨꯗꯅ ꯅꯪꯅ ꯗꯃꯥꯗ ꯅꯥꯜꯂꯒ ꯐꯖꯔꯒ ꯏꯆꯥꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯃꯣꯟꯅ ꯄꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯅꯥꯜꯍꯟꯕ ꯌꯥꯗꯤꯌꯦ ꯑꯇꯩ ꯅꯨꯄꯤꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨ ꯈꯨꯔꯥ ꯌꯨꯝꯒꯤ ꯊꯕꯛꯇ ꯅꯆꯥꯅꯨꯄꯥ ꯀꯟꯕ ꯑꯇꯩꯗꯁꯨ ꯈꯔ ꯁꯨꯍꯜꯂꯨꯀꯣ ꯂꯥꯛꯑꯣꯍꯦ ꯅꯪꯁꯨ ꯆꯤꯡꯂꯦꯝꯕꯤꯅꯒ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯇꯩꯁꯤꯗꯤ ꯐꯖꯗꯧꯔꯤꯅꯦ ꯑꯁꯤꯅꯕꯨ ꯐꯔꯤꯗ ꯏꯆꯥ ꯄꯥꯛꯄꯅꯒ ꯃꯁꯥ ꯁꯣꯟꯖꯔꯦ ꯃꯤꯅꯒ ꯉꯝꯖꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤꯅꯒ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯄꯥꯛꯄꯁꯤ ꯃꯤꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯁꯦ ꯃꯁꯤꯡ ꯈꯔ ꯌꯥꯡꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯃꯕꯨꯛꯆꯦꯜꯗꯤ ꯌꯥꯝ ꯁꯤꯡꯖꯕꯅꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯥꯏꯗꯅꯣꯅꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅꯒ ꯐꯠꯇꯕꯅꯦ ꯑꯩꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯃꯣꯏ ꯃꯄꯥ ꯂꯩꯕꯥꯛ ꯑꯁꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯤ ꯃꯄꯥ ꯉꯥꯛꯇꯅ ꯂꯩꯕꯥꯛꯁꯤ ꯉꯥꯛꯂꯕꯅꯤꯅ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯕ ꯍꯥꯠꯄ ꯃꯁꯥ ꯃꯥꯡꯍꯟꯕ ꯐꯠꯇꯕ ꯃꯤꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯈꯪꯗꯦꯗ ꯃꯃꯥ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯅꯪ ꯍꯤꯡꯕ ꯍꯤꯡꯗꯕ ꯂꯥꯏꯔꯤ ꯏꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯐꯠꯇꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯟꯈ꯭ꯔꯕꯗꯤꯅꯦ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯔꯛꯀꯗꯣꯏꯅꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯨꯄꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯑꯗꯨꯅ ꯀꯅꯥꯅ ꯐꯥꯗꯧꯔꯤꯒꯦ ꯑꯇꯩꯗꯤ ꯈꯪꯗꯦ ꯏꯆꯥꯅꯨꯄꯥ ꯇꯣꯡꯕꯁꯤꯃꯗꯤ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯃꯁꯥꯒ ꯁꯣꯜꯂꯤ ꯃꯤꯅꯒ ꯉꯝꯖꯗ꯭ꯔꯦ ꯀꯣ ꯄꯥꯛꯄꯅ ꯉꯁꯤꯅ ꯀꯔꯝꯕ ꯂꯥꯏꯐꯝꯗꯅꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯁꯤꯕꯣ ꯂꯥꯛꯇ ꯂꯥꯛꯎꯍꯦ ꯑꯩꯅ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯦ ꯅꯪꯒꯤꯅꯤ ꯑꯩꯒꯤꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤꯗꯤ ꯀꯩꯒꯤ ꯈꯨꯔꯨꯝꯕꯤꯔꯤꯅꯣ ꯅꯪꯒꯤ ꯑꯗꯨꯝ ꯈꯣꯏꯔꯝꯖ ꯌꯥꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯪꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯕꯨ ꯂꯩꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯃꯁꯥ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯕꯨ ꯀꯩꯅꯣ ꯅꯪ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯤꯡꯗ꯭ꯔꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯉꯣꯟꯗ ꯃꯤꯁꯤꯡꯁꯤꯅ ꯈꯟꯅꯕ ꯍꯧꯗꯅ ꯐꯨꯕꯤꯕꯗꯣ ꯑꯩꯅ ꯂꯥꯛꯑꯒ ꯀꯟꯕꯗꯣ ꯀꯥꯎꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯁꯤꯡꯒꯤ ꯄꯥꯈꯣꯟ ꯁꯤꯐꯝ ꯀꯔꯦꯝꯅꯐꯝ ꯂꯛꯅꯐꯝ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤꯅꯦ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯎꯁꯤꯠꯊꯑꯣꯏꯗ꯭ꯔꯤꯕ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤꯁꯦ ꯇꯧꯔꯝꯒꯗ꯭ꯔꯣ ꯑꯩ ꯀꯜꯂꯒ ꯃꯤ ꯐꯨꯅꯧ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤꯗꯅ ꯀꯜꯂꯒ ꯃꯤ ꯐꯨꯅꯧ ꯍꯥꯏꯕ ꯅꯠꯇꯤꯌꯦ
ꯐꯠꯇꯕ ꯃꯤꯁꯤꯡꯗꯒꯤ ꯅꯁꯥ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯅ ꯐꯅ ꯐꯔꯁꯨ ꯃꯤꯉꯣꯟꯗ ꯐꯅ ꯀꯥꯏꯗ꯭ꯔꯁꯨ ꯐꯠꯇꯕ ꯃꯤꯗꯗꯤ ꯑꯐꯕ ꯃꯤꯁꯦ ꯃꯣꯏꯒꯤ ꯍꯦꯟꯅ ꯌꯦꯛꯅꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅ ꯅꯪ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤ ꯑꯩꯁꯦ ꯐꯅ ꯀꯟꯅꯕꯅꯦ ꯅꯪꯅ ꯍꯣꯠꯅꯔꯁꯨ ꯑꯩꯗꯤ ꯀꯜꯂꯔꯣꯏ ꯑꯩꯗꯤ ꯄꯣꯛꯄꯗ ꯌꯥꯔꯦ ꯅꯪꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯄꯣꯛꯄꯗ ꯑꯗꯨ ꯇꯧꯔꯦ ꯁꯤꯔꯨꯕꯗꯒꯤ ꯍꯦꯡꯉꯛꯄꯅꯤ ꯊꯥ ꯁꯨꯅ ꯄꯣꯛꯏ ꯄꯣꯛꯇꯦ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯜꯍꯟꯒꯅꯤ ꯋꯥ ꯂꯣꯏꯔꯦ ꯑꯩꯕꯨ ꯀꯜꯂꯛꯈꯤꯗ꯭ꯔꯅꯦ ꯏꯁꯥꯅꯦꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯗꯤ ꯁꯔꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯤꯕꯅꯤ ꯅꯨꯡꯁꯤꯠꯀ ꯈꯔ ꯀꯟꯅ ꯁꯤꯠꯂꯒꯅ ꯆꯠꯄ ꯉꯝꯄꯣꯟꯇꯦ ꯁꯤꯗꯕꯨ ꯑꯩ ꯑꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯏꯐꯝ ꯌꯧꯔꯦ ꯂꯥꯛꯑꯣ ꯂꯥꯏꯐꯝ ꯌꯧꯔꯦꯕ ꯃꯤ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯖꯥꯠꯅꯤꯅꯦ ꯁꯤꯒꯤ ꯂꯥꯏꯐꯝꯁꯤꯗꯤ ꯑꯗꯣ ꯑꯩꯗꯤ ꯏꯔꯨꯁꯨ ꯂꯨꯖꯔꯛꯇꯦ ꯂꯥꯏꯗ ꯀꯟꯅꯕ ꯍꯩ ꯂꯩꯁꯨ ꯑꯝꯇ ꯄꯨꯔꯛꯇꯦ ꯀꯃꯥꯏꯅ ꯈꯣꯏꯔꯝꯗꯣꯏꯅꯣ ꯑꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯉꯁꯥꯏꯈꯩ ꯀꯩꯗꯧ ꯂꯩꯔꯤꯕ ꯁꯝꯕꯜ ꯊꯤꯡꯕ ꯂꯣꯏꯔꯒ ꯏꯔꯨꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯅꯪ ꯂꯥꯛꯑꯒ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯂꯥꯏꯗꯤ ꯊꯃꯣꯏꯕꯨ ꯁꯦꯡꯉꯗꯤꯅꯦ ꯀꯩꯁꯨ ꯁꯥꯎꯗꯕꯅꯤ ꯍꯩ ꯂꯩꯁꯨ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯗꯨꯝ ꯄꯨꯟꯅ ꯈꯨꯔꯨꯝꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯅꯦ ꯏꯔꯨꯗꯣ ꯌꯥꯍꯧꯕꯒ ꯂꯨꯖꯕ ꯇꯝꯃꯨꯀꯣ ꯅꯣꯏ ꯅꯨꯄꯥꯒꯤ ꯏꯔꯨꯖꯅꯤꯡꯗꯕꯤꯗꯨ ꯇꯧꯒꯅꯨ ꯅꯨꯡꯇꯤꯒꯤ ꯂꯨꯏꯍꯦ ꯏꯔꯨꯗꯤ ꯑꯌꯨꯛꯇꯕꯨ ꯏꯪꯕꯒꯤ ꯂꯨꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯏꯁꯥ ꯄꯥꯕꯅꯤꯅ ꯌꯥꯔꯦ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯂꯨꯔꯁꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯤꯒ ꯄꯥꯛꯄꯒꯗꯨ ꯂꯥꯏꯐꯝꯗꯨꯗ ꯆꯪꯗꯨꯅ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯔꯝꯃꯤ ꯄꯥꯛꯄꯅ ꯂꯥꯏꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯅꯤꯗꯨꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯗ ꯄꯥꯛꯄ ꯈꯛꯇꯒꯤ ꯑꯣꯏꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯗ ꯀꯩ ꯍꯥꯏꯅ ꯈꯨꯔꯨꯝꯃꯒꯦ ꯌꯥꯔꯦꯗ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯅꯪ ꯉꯥꯏꯔꯝꯗꯧꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯁꯥꯒꯤꯗꯤ ꯑꯝꯇ ꯂꯥꯏꯗ ꯅꯤꯔꯝꯃꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯅꯤꯔꯝꯒꯅꯤꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯗꯤ ꯂꯥꯏꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯔꯨꯝꯃꯒꯦ ꯉꯁꯤꯁꯨ ꯑꯩꯒꯤꯇꯪ ꯈꯨꯔꯨꯝꯃꯒ ꯂꯥꯏꯔꯣ ꯅꯪꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯅꯥꯍꯟꯕꯤꯒꯅꯨ ꯅꯪꯉꯣꯟꯗ ꯅꯥꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯑꯣꯏꯅ ꯅꯥꯖꯒꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯍꯟꯕꯤꯌꯨ ꯌꯥꯔꯦ ꯅꯪꯒꯤ ꯑꯣꯏꯅ ꯅꯤꯖꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯒꯤ ꯑꯗꯨꯝ ꯅꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩ ꯌꯥꯝ ꯀꯟꯕꯁꯦ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯤꯈꯩ ꯐꯩꯗꯣ ꯍꯌꯦꯡ ꯑꯩꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯅꯥꯅ ꯁꯦꯟꯅꯕꯤꯍꯧꯅꯦ ꯃꯤꯌꯥꯝꯁꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯄꯛꯂꯒ ꯆꯥꯕꯤꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ ꯀꯩꯒꯤ ꯁꯤꯗꯣꯏꯕ ꯇꯝ ꯉꯝꯕ꯭ꯔꯣ ꯃꯤꯑꯣꯏꯕꯕꯣ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯩꯒꯤ ꯊꯕꯥꯛꯁꯦ ꯌꯥꯝ ꯅꯥꯏ ꯁꯣꯔꯁꯨ ꯍꯣꯟꯕꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯋꯥꯕ ꯌꯥꯎꯔꯛꯏ ꯀꯩꯗꯧꯔꯒꯦ ꯆꯞ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯂꯩꯔꯤꯗꯨꯕꯣ ꯃꯄꯤꯔꯥꯒꯁꯨ ꯆꯦꯜꯂꯤ ꯃꯥꯜꯂꯦ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯒꯦꯅ ꯆꯤꯡꯂꯦꯝꯕꯤ ꯅꯪꯒꯤꯗꯣ ꯐꯥꯒꯤꯔꯣ ꯑꯁꯦꯡꯕꯒꯤꯔꯣ ꯐꯥꯒꯤ ꯇꯧꯕꯅꯦꯃꯤ ꯑꯩꯕꯨ ꯑꯅꯥꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯅꯪꯅ ꯌꯦꯡꯕꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯄꯥꯛꯄꯒꯤ ꯃꯇꯧꯗꯨꯗ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯣ ꯏꯕꯨꯡ ꯄꯥꯛꯄ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯒꯗꯕꯅꯤꯀꯣ ꯅꯌꯨꯝꯗꯒ ꯑꯃꯨꯛ ꯆꯥꯊꯣꯛꯑ ꯂꯩꯔꯝꯃꯗꯤ ꯑꯩ ꯁꯥꯎꯒꯗꯕꯅꯤꯀꯣ ꯍꯌꯦꯡ ꯅꯣꯏꯒꯤ ꯀꯩ ꯂꯩꯒꯦ ꯀꯩꯝ ꯂꯩꯇꯦ ꯀꯩꯝ ꯂꯩꯇ꯭ꯔꯒ ꯅꯣꯏꯗ ꯆꯥꯛ ꯆꯥꯗꯣꯏꯗꯤ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯣ ꯀꯩꯝ ꯂꯩꯇ꯭ꯔꯁꯨ ꯆꯥꯕ ꯌꯥꯏ ꯌꯥꯕꯨꯗꯤ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯁꯨꯝ ꯈꯪꯂꯅꯨ ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯌꯨꯛꯇ ꯑꯗꯨꯒ ꯑꯃꯨꯛ ꯅꯊꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯁꯨ ꯂꯩꯔꯝꯃꯣ ꯅꯁꯥ ꯏꯁꯣꯟ ꯁꯣꯟꯈꯩ ꯃꯣꯏꯁꯨ ꯁꯨꯏꯍꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯆꯪꯍꯧꯔꯣꯗꯅ ꯅꯌꯨꯝ ꯍꯦꯟꯗꯣꯔꯛꯏ ꯅꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯑꯩꯕꯨ ꯌꯨꯝ ꯈꯪꯗꯕꯗꯧꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈꯤꯗꯣꯏꯕ ꯑꯗꯣ ꯏꯕꯨꯡ ꯄꯥꯛꯄ ꯃꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯅꯤ ꯏꯕꯥꯅꯤꯁꯦ ꯇꯤꯟꯅꯩꯔꯥ ꯅꯨꯡꯁꯤꯅꯩꯔꯥ ꯀꯅꯥꯅ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯏꯕ ꯅꯪꯗꯤ ꯀꯩ ꯈꯨꯝꯂꯝꯃꯤ ꯑꯩꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯈꯨꯝꯂꯝꯗ꯭ꯔꯦꯗ ꯃꯣꯏꯅ ꯈꯟꯅꯤꯡꯕ ꯈꯟꯖꯔꯁꯅꯨꯅ ꯑꯗꯣ ꯃꯊꯪꯒ ꯍꯪꯉꯛꯑꯗꯤ ꯑꯩ ꯀꯩ ꯈꯨꯝꯂꯝꯅꯤ ꯑꯗꯨꯝ ꯈꯨꯝꯂꯝꯃꯨ ꯀꯩꯅꯣ ꯏꯕꯥꯅꯤꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈꯨꯝꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯏꯕꯥꯅꯤꯒꯤꯁꯦ ꯅꯨꯡꯁꯤꯅꯩꯅꯤ ꯏꯁ ꯅꯠꯇꯦꯍꯦ ꯄꯪꯉꯤꯍꯦ ꯃꯁꯤꯁꯨ ꯑꯩꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯁꯨꯈꯪ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯍꯣꯏ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤ
Nang angang dꯧna amuk tꯧba yauriko. Nungsibayni. Ha. Yare sango. Hayeng haibado kauniko. Kauroi. Hizang hawalo. Nana thonglam. Noigi nanawbina nahan thongbodo haute. Nahangido aina thongbani. Noi ma thongalurudi. Chalo nangsu yumda. Aigi bung pakpase. Aina ma kayam nungshige haibase. Mana karam kana khangaktoino. Mana khanglakpa mikupto ngaibada sibana handoira khangde. Jinglemi mayum dahanduna yumgi thaba ingkhang loisinduna irumai thajaraga lai thomai amuk thanduna laida pakpagi yaifa mangolgi damak amuk nizai. Jinglemi gi nungsi matawdu lai yamna urami khanglammi pakpana. Jinglemi na ngasi yukse moida chak sase haishibu ingsamu thongdusan aidi chak pulang khole torisi. Mayambana pakpa nang kadorige maningi khol phaidomdo torusu. Imana tasawda taw haidudi. Ai thabak sa tawreba chalo tawthuso. Nangi asubu purika lebro si subro ai liluge ko. Taso ai singlembi huida sak sab sa toini. Yumda saw yadro. Nangna nupi ga ditina lei. Nati nangbu namana watina naba amta leitrabo. Ye ubaga Jinglembi na. Jinglembi na. Ibung pakpa ai lai tholo. Hai ba tawbo lai chalo. Lebak tawdori sakto yumda dum sargin haiso. Kai dawrige tholo lao. Jinglembi ai ingkhol phaidom amata tawram khigi. Karige yar. Nayamba leido moi myam leido tawhalo. Lao. Purito sekai mana tari leitrabo. Sekai dam lilo. Lao ai Chai sangana losilama bani. Iron dawda ngaire. Purito akhoi ta song litre. Atai di sugi na loina tingsingkraba. Ado chak to kona yar. Taso. Ibung pakpagi purito amta piro. Taso gi prit leijadro. Soidni show langani torise. Jinglebi nang lairo. Ai gi prit khaito. Loi motana aina aikoi pakpagi litkena sum tawbunida. Ina malaido suhalo yadra ibung pakpagi de piro aikoi sak sab satoini mamana moi mapa tabro Jinglembi na nasana pa halde sau langi se taine aidi Jinglembi se phanabu nusiri malari khaidi aikoi pakpa se wadi warui dawri Jinglembi na kadaino piro ta so hekta muline Jinglembi na ahan phajaba se uba yaroiba hekta laroga litpiniba aina ibung pakpagi leibiba pirolamta lawbiganu ko aigi motpagi leitabagi sumngyang to litken lawi wanine ota saudine inamagi sana bi khonari gai dane leita boirangani lao he nangsu sop lepa leimi laki he nangsu khudang pairago hekta singi mayambaduna tawrishi yongni puraga sakrene lebak to honge tawraga Jinglembi nangbu aikoi pakpa natradi tinanaba namanami kamta leitrabo leijadre taso aduna ibung pakpase aigi pumnama oirini manama haduna marau leiko Jinglembi nangi wado leibani nama adoinama tasoge piroldo khar subiyo masingang sidiba nangna karino pakpagi purito amuk lawbiriduna nange su mayam leiribado litpa yadabro Fazayni litki tawbanida adugadi Jinglembi na lakpa na handana litpa phanghodredana Jinglembi na nangse mi phasanadi ngamdi he sengba mi ngamdaba lairi aigi khutto hanungda thado mi loi yengnareba yengsano yum phau pudoini hemandro dude nupa amuna kalhida pakpagi punsi se leisabinaga makhuga pairaga pubase Jinglembi na khura kaladi indomsado luna nungshina loinabiyo ngak leitana nisa pusaja silaga phubiradine indomsana khuragi khudangdo paibiraoi nadomsa tuna Jinglembi dongna masak matau phasaramlabadi aisu luna tawbini phubiroida masak thiradi kai lobirurino aduga khurabu kayam phajadana kai thabak sudana phajaba nupina pambidoino pakpana yar hinangsu ahalda adumaya sinkhungano kanana hauge mana horosu managano haiba kaidori Jinglembi thabakse yam naribo yam naraba ai
ꯌꯨꯝꯒꯤ ꯃꯤ ꯀꯧꯒꯦ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯣ ꯀꯣ ꯌꯥꯅꯤ ꯑꯩ ꯊꯅꯝꯂꯒ ꯆꯠꯀꯅꯨ ꯏꯕꯨꯡ ꯄꯥꯛꯄ ꯂꯥꯛꯑꯣ ꯑꯩ ꯇꯞꯅ ꯆꯠꯀꯦ ꯅꯪꯅ ꯉꯔꯥꯡ ꯊꯕꯛꯅ ꯍꯥꯏꯕꯗꯣ ꯇꯧꯁꯤꯟꯅꯕꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯇꯧꯁꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯐꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪꯒꯤ ꯅꯥꯔꯤꯗꯣ ꯌꯦꯡꯊꯣꯛꯎꯁꯤ ꯍꯥꯟꯅ ꯄꯥꯈꯠꯀꯅꯨꯍꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯔꯒ ꯑꯗꯣ ꯏꯕꯨꯡ ꯄꯥꯛꯄ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯇꯤꯟꯅꯕ ꯌꯥꯗꯕ꯭ꯔꯅꯦ ꯀꯅꯥ ꯍꯥꯏꯅꯣ ꯌꯥꯏ ꯀꯩꯅꯣ ꯏꯕꯥꯅꯤ ꯇꯤꯟꯅꯩꯁꯤꯗꯤ ꯃꯤꯅ ꯍꯥꯏꯔꯤꯅꯦ ꯏꯕꯥꯅꯤꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯏꯁꯦ ꯅꯨꯡꯁꯤꯅꯩꯔꯌꯦ ꯅꯨꯡꯁꯤꯅꯩꯅꯤ ꯀꯩꯅꯣ ꯍꯥ ꯑꯁꯦꯡꯕꯔꯣ ꯏꯕꯨꯡ ꯄꯥꯛꯄ ꯍꯣꯏ ꯅꯨꯡꯁꯤꯕꯁꯦ ꯃꯈꯜ ꯌꯥꯝꯗ꯭ꯔꯣ ꯏꯕꯥꯅꯤꯒꯤꯁꯤꯅ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯇꯤꯟꯅꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯅꯤ ꯃꯣꯏꯅ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯏꯕꯥꯅꯤꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯃꯁꯥꯁꯦ ꯁꯣꯟꯕꯗ ꯅꯠꯇꯅ ꯄꯪꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯅ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯁꯦ ꯃꯁꯤ ꯈꯪꯅꯅꯕ ꯏꯪꯒꯤꯠ ꯄꯤꯔꯤ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯁꯤ ꯑꯩꯅꯅꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏꯗꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯇꯧꯔꯤꯕꯅꯤꯀꯣ ꯑꯩꯅ ꯅꯨꯄꯥꯒ ꯑꯣꯏꯔꯒ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯣꯏ ꯊꯣꯡꯒꯥ ꯌꯧꯔꯦ ꯈꯨꯠꯁꯦ ꯊꯥꯗꯣꯏꯗꯅ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯁꯥꯎꯔꯤꯗꯨꯅ ꯑꯩꯗꯣ ꯆꯥꯛ ꯂꯥꯝꯃꯤ ꯑꯗꯨꯒꯤ ꯁꯥꯎꯔꯤꯕ ꯑꯩꯁꯨ ꯂꯥꯝꯃꯤ ꯂꯥꯛꯑꯣ ꯑꯩ ꯏꯔꯣꯜꯂꯒ ꯆꯥꯛ ꯊꯤꯔꯒꯦ ꯅꯪꯅ ꯑꯩ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯔꯤꯁꯤ ꯏꯔꯣꯟꯕꯒꯤꯔꯣ ꯑꯣ ꯑꯍꯥꯎꯕ ꯑꯆꯧꯕ ꯉꯥꯁꯨ ꯊꯣꯡꯉꯤ ꯃꯁꯛꯁꯤꯒꯕ 이런 말해보시다 빠카트나 그수 떠오리 빠카트히 숨하이브니 야래 강자리 라오 이문데 상고 아코이 나오비싱가 머리 사나름 아이작 티르게 아스 타박세 엉나 마우리 아요 아스 만ang nupi aniduna ibung pakpase ngasidi akoy sina thongmo sa insang sia phajan sa dong malida pakpana yam saroida pukthana saraga adum loiri pukham kayano pukthana sa doi sibu ibung pakpa ani naro ahom naro aibu chak yam sa badongna naihak leiraga manang nupi duna mo aikoy sese kuihe chaksangda maoina saraga leiraba khangde 하이금드나 꾸이노이나 시시 마마나 이짠 베마 짝상나 라오네 나시야시야 까이놈 떠오르네 하 이제 그대로게 마 바꾸나 징렘비 그대로게 이마기 징렘비야 낭부 그대로게 밑바고 이사 밑바고 이잔 이싱기다 뿌라오네 이마 진짜 레이 이제 밑바고 이제 그대로게 밑바고 하이브니 이제 저 나빠도 거로 나시야시야 layang pusayo jinglembi na ibong ima ibong pakpo di sakraba pakpo na chatri jinglembi nabong pakpo chatri isa kay dawrake isa bu saksang sida gyan mangduna turaga layam libasibo kashu tawdi ima ay sakti ibong pakpo sa chaklami haibani pakpo na chaklam jay nanginaribido hani yengusi mapana 이사 그대로래 해봐 하 이빠기 베마 이사 그대로래 바바 아이가 슈더우디 싹사드버기 크라와보니 dom자 구라 징렘비세 나랑 앵원다 타박 나바 호기 소혼부수 와이나 하이람버니 이사보 아두가 거이데 거리기 하지바 라오 아나라 영성을 사시 이분가 짝 하나 자미나기시 아두가 사시 나트라디 아이자로이 징렘비야 halaklaga aikoy puna chaminasine lao hana yengthoklusine ima aisak yamna lame ba chak hana sase haiba pakpana indomcha mai tawsinei ni chak lambase tawsinei ro mapana noyani chak thuna tiro nasigi ningai se themba yararoi pakpa chak sana phamtharo nang hana khara thuna saw aduga nasanapi se amta puminarusi ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯁꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯥꯔꯣꯏ ꯄꯥꯛꯄꯅ ꯆꯤꯡꯂꯦꯝꯕꯤꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯎꯀꯣꯏꯕꯣ ꯉꯁꯤ ꯑꯩꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯏ ꯍꯥꯏꯅ ꯃꯌꯥꯝ ꯆꯥꯗꯧꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯏ ꯍꯥꯏꯕ ꯐꯪꯖꯁꯔꯣꯏꯀꯣ ꯄꯥꯛꯄꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯁꯤꯡꯗꯨꯕꯣ ꯑꯩ ꯆꯥꯛ ꯆꯥꯗꯕꯤ ꯌꯨꯝꯗ ꯍꯟꯈꯤꯁꯅꯤꯍꯦ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯋꯥꯁꯨ ꯉꯥꯡꯉꯗꯤ
ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯨꯡ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯆꯤꯡꯂꯦꯝꯕꯤꯗꯤ ꯄꯥꯛꯄꯅ ꯆꯥꯛ ꯆꯥꯕꯗ ꯌꯦꯡꯖꯔꯒ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯄꯥꯛꯄ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯕꯨ ꯃꯄꯥꯒ ꯄꯥꯛꯄꯒꯅ ꯐꯅ ꯀꯟꯅ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ ꯆꯤꯡꯂꯦꯝꯕꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯟꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯄꯥꯛꯄꯁꯨ ꯌꯨꯝꯗ ꯍꯟꯗꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯄꯥꯟꯖꯤꯅ ꯏꯁꯥꯒꯤ ꯑꯅꯥꯕꯁꯦ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯆꯌꯣꯜ ꯑꯃ ꯐꯥꯔꯕ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯃꯃꯥ ꯃꯄꯥꯟ ꯊꯣꯛꯁꯤꯜꯂꯣ ꯏꯕꯨꯡꯉꯣ ꯄꯥꯛꯄ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯈꯨꯔꯥ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯤꯕꯗꯨꯕ ꯄꯥꯟꯖꯤꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯣꯏ ꯃꯄꯥ ꯃꯃꯥ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤ ꯅꯪ ꯇꯥꯔꯒꯅꯦ ꯅꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯎꯠꯄ ꯌꯥꯗꯦꯀꯣ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯂꯦꯝꯕꯤꯁꯦ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥꯕꯨ ꯅꯥꯕ ꯐꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯃꯃꯥ ꯄꯥꯟꯖꯤꯅ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯆꯤꯡꯂꯦꯝꯕꯤꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯦꯅꯦꯍꯦ ꯃꯃꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯅꯦ ꯌꯥꯝꯅ ꯆꯥꯎꯅ ꯑꯃ ꯄꯣꯝꯗꯨꯅ ꯂꯩ ꯍꯥꯏꯅꯦ ꯑꯄꯣꯝꯕꯗꯣ ꯐꯍꯟꯕ ꯉꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯤ ꯃꯃꯥ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅꯗꯤ ꯑꯩꯈꯣꯏ ꯄꯥꯁꯤꯗ ꯅꯥꯈꯤꯕ ꯃꯗꯨꯒ ꯃꯥꯟꯅꯗ꯭ꯔꯣ ꯍꯣꯏ ꯃꯃꯥ ꯄꯥꯖꯤꯗ ꯅꯥꯈꯤꯕ ꯑꯅꯥꯕꯗꯨꯃꯛꯅꯤ ꯏꯁꯥꯗ ꯅꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯅꯥꯍꯟꯕꯤꯔꯤꯕꯁꯤꯕꯨ ꯍꯦꯂꯥꯏ ꯅꯣꯏꯁꯦ ꯐꯠꯇꯦꯗꯀꯣ ꯏꯁꯥꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯛ ꯀꯟꯕ ꯆꯩꯔꯛ ꯄꯤꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯏꯁꯥꯅ ꯈꯣꯏꯔꯝꯗꯕ ꯂꯥꯏꯐꯝ ꯅꯤꯡꯗꯕ ꯂꯥꯏꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯃꯥ ꯁꯤ ꯐꯥꯎꯕꯗ ꯂꯥꯏ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯛ ꯋꯥꯕꯁꯤ ꯄꯤꯕꯤꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯗꯅꯦ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪꯗꯣ ꯍꯥꯟꯅ ꯃꯩ ꯊꯥꯒꯅꯤ ꯑꯩꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯥꯛꯄꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯁꯦꯟꯅꯖꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯤꯠꯇꯅ ꯄꯤ ꯁꯤꯡꯊꯔꯛꯏ ꯑꯗꯨꯒ ꯍꯔꯥꯎꯅ ꯆꯤꯡꯂꯦꯝꯕꯤꯅ ꯄꯥꯛꯄꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯏꯕꯨꯡ ꯄꯥꯛꯄ ꯅꯪ ꯋꯥꯗ꯭ꯔꯤꯕꯣ ꯆꯌꯣꯜ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯅꯪꯅ ꯌꯨꯝꯗ ꯍꯟꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯕꯣ ꯋꯥꯗꯦꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯜꯂꯕꯅꯤ ꯅꯪ ꯅꯥꯕ ꯐꯔꯣ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯐꯔꯗꯕꯅꯤ ꯑꯩ ꯐꯔꯗꯕꯅꯤ ꯏꯕꯨꯡ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯗꯕꯅꯤ ꯑꯗꯣ ꯏꯕꯨꯡ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯅꯥꯕ ꯃꯥꯜꯂꯤ ꯅꯃꯤꯠꯁꯨ ꯑꯥ ꯌꯧꯅ ꯀꯨꯠꯈ꯭ꯔꯦ ꯅꯌꯥꯡꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯀꯪꯕ ꯃꯥꯜꯂꯤ ꯑꯩꯔꯣ ꯅꯪꯅ ꯅꯥꯕꯒꯤ ꯑꯩꯁꯦ ꯅꯥꯕ ꯐꯤꯕꯝ ꯁꯣꯛꯄ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯤ ꯅꯪ ꯅꯥꯕ ꯐꯔꯣ ꯅꯪꯅ ꯅꯥꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯋꯥꯒꯅꯨ ꯏꯕꯨꯡ ꯑꯩ ꯅꯥꯕ ꯐꯔꯗꯕꯅꯤ ꯅꯥꯕ ꯐꯕꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯆꯥꯛꯁꯨ ꯆꯥꯒꯗꯕꯅꯤꯀꯣ ꯌꯥꯗꯗꯤ ꯑꯩ ꯁꯥꯎꯅꯤ ꯅꯪ ꯍꯥꯟꯅ ꯅꯥꯕ ꯐꯔꯣ ꯅꯪꯅ ꯅꯥꯕ ꯐꯔꯒ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯒꯦꯕ ꯅꯪ ꯅꯥꯕ ꯐꯔꯣ ꯑꯗꯨ ꯏꯕꯨꯡ ꯑꯩ ꯋꯥ ꯃꯥꯡꯒꯦ ꯍꯪꯉꯨ ꯆꯤꯡꯂꯦꯝꯕꯤ ꯃꯤꯅ ꯍꯥꯏꯔꯤꯕ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩꯔꯩ ꯑꯩꯅ ꯅꯠꯇꯦ ꯇꯤꯟꯅꯕꯅꯦ ꯍꯥꯏꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯕꯨꯡ ꯄꯥꯛꯄꯒꯩꯒꯗꯤ ꯅꯨꯡꯁꯤꯅꯗꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯐꯥꯎꯕꯗꯅꯦ ꯃꯣꯏꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯤꯕ ꯄꯥꯛꯄ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯒꯩꯒꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯂꯦ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯃꯇꯨꯡꯗ
ꯃꯤꯅ ꯍꯪꯂꯛꯂꯕꯗꯤ ꯏꯕꯥꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯈꯨꯝꯂꯝꯃꯨꯀꯣ ꯆꯤꯡꯂꯦꯝꯕꯤ꯫ ꯏꯕꯥꯅꯤꯗꯤ ꯇꯤꯟꯅꯕꯅꯤ, ꯃꯔꯨꯞꯅꯦ ꯍꯥꯏꯔꯤꯗꯨꯗꯤ ꯏꯕꯨꯡꯅ꯫ ꯑꯩꯒꯤꯗꯤ ꯇꯤꯟꯅꯕꯁꯨ ꯅꯨꯡꯁꯤꯅꯕꯁꯨ ꯑꯃꯠꯇꯅꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯆꯦ ꯑꯃꯒꯨꯝꯅ, ꯏꯃꯥ ꯑꯃꯒꯨꯝꯅ ꯅꯪꯅ ꯑꯩꯕꯨ ꯆꯩ ꯁꯦꯟꯅꯕꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯩꯕꯨ ꯇꯤꯟꯅꯕꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯑꯩꯒꯤ ꯂꯩꯅꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯕꯨ ꯄꯦꯟꯅ ꯅꯨꯡꯁꯤꯕꯤ꯫ ꯅꯪ ꯃꯤ ꯊꯦꯡꯕ ꯌꯥꯝꯅ ꯍꯩ, ꯅꯪꯒꯤꯗꯣ ꯇꯧꯁꯤꯟꯅꯩꯅꯦ ꯈꯪꯉꯤ꯫ ꯑꯁꯦꯡꯕꯅꯤ ꯆꯤꯡꯂꯦꯝꯕꯤ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯇ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕꯗꯣ ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯂꯝꯗꯦ꯫ ꯅꯪꯅ ꯊꯕꯛ ꯅꯥꯏ, ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡ ꯇꯨꯝꯗꯅ ꯌꯥꯝ ꯄꯥꯈꯠꯂꯤ, ꯌꯥꯝ ꯀꯤꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯆꯥꯛꯁꯪꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥꯟꯊꯔꯝꯗ꯭ꯔꯗꯤ ꯅꯪ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯣꯏꯅꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯤꯡꯂꯦꯝꯕꯤ, ꯐꯣꯡꯗꯣꯛꯄ ꯍꯥꯏꯗꯣꯛꯄ ꯍꯩꯇꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯅ ꯅꯣꯛꯆꯩ, ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ ꯉꯁꯤꯁꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯄꯥꯒ ꯄꯥꯟꯖꯤꯒ ꯆꯪꯂꯛꯏ꯫ ꯃꯃꯥꯗꯤ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯥꯛꯄ, ꯅꯪꯕꯨ ꯌꯨꯝꯗ ꯁꯥꯎꯅꯔꯝꯃꯣꯏꯗ꯭ꯔꯣ? ꯋꯥꯔꯅꯤ ꯅꯪꯁꯨ꯫ ꯄꯥꯟꯖꯤꯅ, ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯒꯤꯅꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄ ꯈꯔ ꯎꯕ ꯐꯪꯂꯤꯕ, ꯃꯁꯥ ꯈꯔ ꯐꯒꯠꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯈꯨꯔꯥ, ꯑꯩ ꯋꯥꯗꯤ ꯌꯨꯝꯗꯁꯨ ꯑꯩ ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯅꯥꯕ ꯐꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯈꯨꯔꯥ꯫ ꯄꯥꯟꯖꯤꯗꯨꯅ, ꯑꯗꯨꯅꯤꯗꯅ ꯏꯕꯨꯡꯉꯣ, ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯗꯣꯔꯤꯕꯁꯤ ꯌꯥꯝꯅ ꯐꯩꯀꯣ, ꯌꯥꯝꯅ ꯐꯩ꯫ ꯃꯄꯥꯅ, ꯀꯩꯕꯣ ꯄꯥꯟꯖꯤ? ꯆꯤꯡꯂꯦꯝꯕꯤꯅ, ꯄꯥꯟꯖꯤꯅ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯔꯥꯎꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯤ ꯃꯄꯥ ꯅꯪꯕꯣ꯫ ꯅꯥꯕ ꯐꯔꯅꯤꯗ, ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯗꯨꯗꯤ ꯍꯤꯗꯥꯛꯁꯤ ꯊꯛꯁꯤꯀꯣ ꯏꯆꯥꯅꯨꯄꯤ꯫ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯈꯥꯏ, ꯑꯩ ꯊꯛꯅꯤꯡꯗꯦ꯫ ꯏꯆꯥꯅꯨꯄꯤ, ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯈꯥꯅꯕꯅꯤꯅꯦ, ꯊꯛꯁꯤꯅꯦ ꯅꯪꯕꯣ꯫ ꯏꯄꯥꯒꯤ ꯆꯤꯡꯂꯦꯝꯕꯤ, ꯍꯤꯗꯥꯛꯁꯤ ꯊꯛꯇ꯭ꯔꯕꯗꯤ ꯑꯅꯥꯕꯁꯦ ꯀꯃꯥꯏꯅ ꯐꯒꯅꯤ? ꯊꯛꯎꯅꯤ ꯅꯪꯕꯣ꯫ ꯍꯤꯗꯥꯛꯁꯤ ꯊꯛꯂꯗꯤ ꯑꯩ ꯍꯦꯟꯅ ナꯗꯧ ꯃꯥꯜꯂꯤ, ꯑꯩ ꯇꯜꯂꯤ ꯊꯛꯄ꯫ ꯄꯥꯟꯖꯤꯅ, ꯑꯉꯥꯡ ꯃꯆꯥꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯅꯍꯥ, ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯄꯤꯊꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ꯫ ꯄꯥꯛꯄꯅ, ꯆꯤꯡꯂꯦꯝꯕꯤ, ꯍꯤꯗꯥꯛ ꯊꯛꯁꯤ꯫ ꯄꯥꯟꯖꯤꯗꯨꯅ, ꯊꯛꯑꯣ꯫ ꯍꯤꯗꯥꯛꯇꯨꯕꯨ ꯈꯥꯗ꯭ꯔꯕꯣ ꯏꯆꯥꯅꯨꯄꯤ? ꯈꯥꯗ꯭ꯔꯦ꯫ ꯃꯄꯥꯅ, ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯐꯥꯎ ꯆꯠꯂꯨꯒꯦ꯫ ꯄꯥꯛꯄ, ꯅꯪ ꯅꯆꯟꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯆꯟꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯛꯁꯨ ꯄꯨꯔꯛꯂꯒꯦꯀꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯕꯥꯕꯥ, ꯏꯕꯨꯡꯒꯤ ꯆꯥꯛ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯎꯀꯣ, ꯑꯗꯨꯒ ꯉꯥꯁꯨ꯫ ꯍꯣꯏ, ꯍꯥꯞꯄꯛꯀꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯃꯄꯥ ꯆꯠꯈꯤꯕꯒ ꯄꯥꯛꯄꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯋꯥꯕꯗꯨ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯅ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯄꯥꯛꯄꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯆꯥꯛ ꯈꯔ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯛꯄꯁꯨ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯏꯕꯣ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯤ꯫ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯦ ꯏꯕꯨꯡꯅ ꯑꯃꯨꯛꯇ ꯀꯣꯟꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯀꯤꯔꯤꯅꯣ? ꯅꯅꯥꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ, ꯀꯤꯒꯅꯨꯁꯦ꯫ ꯅꯪꯒꯤ ꯈꯨꯠ ꯑꯅꯤꯁꯦ ꯑꯩꯅ ꯆꯦꯠꯅ ꯀꯣꯜꯂꯒꯦꯀꯣ꯫ ꯊꯥꯗꯣꯛꯀꯅꯨꯀꯣ ꯏꯕꯣ, ꯑꯩ ꯇꯨꯝꯒꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯣꯏꯀꯣ ꯏꯕꯣ꯫ ꯊꯥꯗꯣꯛꯂꯣꯏ꯫ ꯀꯌꯥꯗ ꯊꯨꯅ ꯇꯨꯝꯈ꯭ꯔꯤꯕꯅꯣ ꯑꯩꯒꯤ ꯆꯤꯡꯂꯦꯝꯕꯤꯁꯦ꯫ ꯍꯦꯂꯥꯏ, ꯑꯩꯒꯤ ꯆꯤꯡꯂꯦꯝꯕꯤꯁꯦ ꯅꯥꯕ ꯊꯨꯅ ꯐꯍꯟꯕꯤꯔꯣꯀꯣ꯫ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯑꯅꯥꯕꯁꯦ ꯐꯠꯇꯕ ꯃꯤꯗ ꯑꯣꯏꯅ ꯅꯥꯍꯟꯕꯤꯌꯨꯀꯣ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯨꯝꯂꯤꯕꯅꯣ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯉꯁꯤꯗꯤ꯫
ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯝ ꯁꯨꯕꯅ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯗꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤꯁꯤ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯦ? ꯁꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯦꯛꯇ ꯂꯧꯕ ꯑꯩꯅ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯗ꯭ꯔꯕꯗꯤ, ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯂꯧꯕꯗꯤ ꯉꯝꯂꯣꯏꯕꯣ꯫ ꯁꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯆꯦꯠ ꯈꯨꯄꯥꯏꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯂꯧꯕꯤꯔꯨꯔꯕꯗꯤ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯔ ꯅꯨꯡꯁꯤꯗꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯔꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯇꯨꯝꯍꯜꯂꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯁꯦ ꯂꯧꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯄꯨꯔꯒ ꯆꯠꯂꯒꯦꯍꯦ꯫ ꯄꯥꯛꯄꯅ ꯀꯔꯤꯅꯣ ꯑꯩꯅ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯉꯩꯁꯤꯅ? ꯇꯨꯝꯂꯣꯏꯗ ꯑꯩ ꯆꯤꯡꯂꯦꯝꯕꯤꯒꯤ ꯅꯨꯡꯁꯤꯕ ꯁꯛꯁꯦ ꯌꯦꯡꯂꯒ ꯑꯩ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯇꯨꯝꯗꯦꯅꯦ ꯃꯁꯤꯒꯤ ꯅꯍꯥꯁꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯍꯦꯜꯂꯕ꯭ꯔꯅꯦ? ꯇꯨꯝꯃꯣꯍꯦ ꯅꯍꯥ, ꯑꯩꯅ ꯅꯝꯗꯅ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯄꯨꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯎꯏꯗꯤ ꯎꯏꯕ ꯍꯧꯔꯦ꯫ ꯇꯨꯝꯃꯣꯏ ꯑꯩ ꯇꯨꯝꯃꯣꯏ꯫ ꯄꯥꯛꯄꯗꯨ ꯎꯏꯔꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯗꯨꯅ꯫ ꯑꯣ, ꯇꯨꯝꯗꯤ ꯇꯨꯝꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯀꯣꯟꯗꯨꯅ ꯊꯝꯂꯤꯕ ꯃꯈꯨꯠꯁꯤꯡꯁꯦ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯔꯒꯦ꯫ ꯀꯌꯥꯗ ꯀꯟꯅ ꯄꯥꯏꯔꯤꯕꯅꯣꯅꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯁꯤꯕꯨ? ꯌꯥꯗꯦꯅꯦ, ꯀꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯆꯤꯡꯂꯦꯝꯕꯤꯁꯦ ꯅꯥꯕ ꯐꯍꯜꯂꯨꯀꯣ꯫ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯅꯍꯥꯁꯦ ꯇꯨꯝꯂꯕ ꯐꯥꯎꯕ ꯆꯣꯏꯔꯣꯜ ꯂꯣꯟꯗꯅ ꯅꯨꯄꯤꯁꯦ ꯇꯨꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯦ꯫ ꯅꯍꯥ, ꯅꯪꯗꯤ ꯁꯤꯗꯧꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯍꯦ꯫ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯃꯇꯝ ꯁꯨꯔꯦ, ꯑꯩꯅ ꯅꯠꯇꯦꯀꯣ꯫ ꯑꯩꯗꯤ ꯂꯧꯕ ꯂꯥꯛꯄ ꯈꯛꯇꯅꯤ꯫ ꯁꯤꯕ ꯍꯤꯡꯕꯒꯤ ꯃꯐꯝ ꯃꯇꯝ ꯁꯦꯝꯂꯤꯕ ꯂꯥꯏꯗꯨꯗꯤ ꯑꯇꯣꯞꯄꯅꯤ, ꯑꯩ ꯅꯠꯇꯦ꯫ ꯑꯩꯒꯤ ꯆꯤꯡꯂꯦꯝꯕꯤ ꯄꯨꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯅꯍꯥꯁꯤꯗꯤ ꯃꯌꯥꯡ ꯀꯪꯖꯕꯩ ꯋꯥꯅꯤ, ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤꯍꯦ꯫ ꯄꯥꯏꯅꯔꯤꯕ ꯃꯈꯨꯠꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯆꯦꯠꯂꯤꯅꯦ꯫ ꯑꯣ, ꯂꯧꯗꯤ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯄꯨꯔꯒꯦ꯫ ꯂꯥꯛꯑꯣꯍꯦ, ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯁꯤꯕꯒꯤ ꯂꯥꯏꯔꯝꯂꯦꯗ ꯀꯥꯔꯁꯤ꯫ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥ? ꯑꯗꯨꯒ ꯀꯔꯥꯏꯗꯅꯣ ꯑꯩꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ? ꯏꯕꯨꯡ, ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯃꯨ꯫ ꯑꯩ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗꯦ ꯏꯕꯨꯡ, ꯊꯥꯗꯣꯛꯑꯣ꯫ ꯑꯩꯕꯨ ꯄꯨꯒꯅꯨ ꯚꯨꯠ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯑꯩ ꯚꯨꯠ ꯅꯠꯇꯦꯅꯦ, ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯅꯤ꯫ ꯅꯪꯒꯤ ꯃꯇꯝ ꯁꯨꯕꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤꯅꯦ꯫ ꯇꯜꯂꯦ, ꯑꯩ ꯆꯠꯂꯣ꯫ ꯏꯕꯨꯡ ꯄꯥꯛꯄ, ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯑꯩ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯗꯤꯌꯦ, ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯄꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯈꯥꯗ ꯇꯨꯝꯂꯤ, ꯑꯗꯨꯒ ꯄꯥꯛꯄꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯗꯨꯅ ꯅꯍꯥꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠ ꯑꯅꯤꯁꯦ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯅꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤꯅꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯏꯕꯨꯡ ꯑꯩ ꯈꯥꯝꯃꯣ, ꯑꯩ ꯁꯤꯕ ꯇꯜꯂꯦ꯫ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯍꯜ ꯑꯣꯏꯔꯕ ꯐꯥꯎꯕ ꯅꯨꯡꯁꯤꯅꯅ ꯅꯥꯛꯇ ꯂꯩꯅꯤꯡꯉꯦ꯫ ꯑꯩ ꯁꯤꯕ ꯇꯜꯂꯤ ꯏꯕꯨꯡ, ꯑꯩ ꯁꯤꯕ ꯇꯜꯂꯤ꯫ ꯑꯩꯕꯨ ꯈꯥꯝꯃꯣ ꯏꯕꯨꯡ꯫ ꯆꯤꯡꯂꯦꯝꯕꯤ, ꯏꯗꯣꯝꯆꯥ, ꯈꯨꯔꯥ, ꯆꯤꯡꯂꯦꯝꯕꯤꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯏꯗꯣꯝꯆꯥ, ꯈꯨꯔꯥ, ꯆꯤꯡꯂꯦꯝꯕꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ, ꯃꯤꯠ ꯄꯥꯡꯉꯨ ꯆꯤꯡꯂꯦꯝꯕꯤ, ꯃꯤꯠ ꯄꯥꯡꯉꯨ꯫ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯁꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯩ ꯄꯥꯟꯖꯤ ꯀꯧꯔꯒꯦ ꯃꯃꯥ꯫ ꯆꯤꯡꯂꯦꯝꯕꯤ, ꯃꯤꯠ ꯄꯥꯡꯉꯨ꯫ ꯅꯪ ꯀꯔꯤꯒꯤ ꯃꯤꯠ ꯄꯥꯡꯗ꯭ꯔꯤꯅꯣ? ꯃꯤꯠ ꯄꯥꯡꯉꯨ ꯆꯤꯡꯂꯦꯝꯕꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ, ꯂꯥꯛꯑꯣꯅꯦ ꯆꯠꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯔꯕꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯇꯜꯂꯦ, ꯑꯩ ꯆꯠꯂꯣꯏ꯫ ꯑꯩ ꯏꯕꯨꯡ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯒꯅꯤ꯫ ꯑꯩ ꯆꯠꯂꯣꯏ꯫ ꯏꯕꯨꯡ, ꯏꯃꯥ, ꯄꯥꯄꯥ, ꯅꯣꯏ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ? ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯀꯅꯥꯝꯇꯅ ꯇꯥꯔꯣꯏꯅꯦ꯫ ꯂꯥꯛꯑꯣꯅꯦ ꯆꯠꯂꯁꯤꯅꯦ꯫
ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯤꯕꯅꯤ? ꯉꯁꯤꯗꯤ ꯏꯕꯨꯡ ꯄꯥꯛꯄꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯥꯠꯂꯤꯕꯁꯦ? ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒꯤꯔꯣ ꯑꯩꯅ ꯂꯥꯏꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯣ ꯃꯤꯀꯨꯞꯁꯤꯒꯤꯔꯣ? ꯑꯩꯅ ꯅꯠꯇꯦꯅ ꯏꯆꯥꯅꯨꯄꯤ, ꯁꯤꯗꯤ ꯂꯥꯏ ꯑꯃꯅꯅꯤꯅꯦ, ꯑꯩꯗꯤ ꯂꯧꯕ ꯂꯥꯛꯄ ꯈꯛꯇꯅꯤ꯫ ꯂꯥꯏ ꯅꯪꯁꯨ ꯑꯩꯒꯤ ꯄꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ, ꯃꯤꯅ ꯄꯥꯈꯣꯟ ꯁꯤꯔꯤꯈꯩ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯕꯗꯣ꯫ ꯑꯩꯕꯣ ꯍꯩ ꯃꯥꯟꯅꯗꯦ, ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯁꯤꯕꯒꯤ ꯅꯨꯃꯤꯠ ꯁꯨꯔꯣꯟꯃꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯅꯨꯃꯤꯠ ꯁꯨꯔꯣꯟꯃꯤꯗꯣ ꯂꯧꯔꯣ ꯍꯥꯏꯕꯒ ꯂꯧꯕ ꯂꯥꯛꯄ ꯈꯛꯇꯅꯤ꯫ ꯑꯗꯣ ꯇꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ, ꯑꯩ ꯆꯠꯂꯣꯏ, ꯑꯩ ꯏꯕꯨꯡ ꯄꯥꯛꯄ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ꯫ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯃꯥꯂꯦꯝꯗꯁꯨ ꯇꯤꯟꯕ ꯉꯝꯅ ꯂꯩꯔꯝꯂꯦꯟꯗ ꯆꯪꯕꯁꯨ ꯌꯥꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯏꯆꯥꯅꯨꯄꯤ꯫ ꯂꯩꯖꯁꯅꯨ, ꯑꯩꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯄꯥꯛꯄ ꯊꯥꯗꯣꯛꯂꯒ ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯄꯥꯛꯄꯅ ꯑꯁꯨꯛ ꯀꯟꯅ ꯀꯞꯄꯤꯕꯁꯤꯕꯣ? ꯅꯪ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯃꯣꯏꯁꯨ ꯈꯪꯂꯦꯅꯦ, ꯑꯗꯨꯅꯅꯤ ꯏꯆꯥꯅꯨꯄꯤ, ꯂꯥꯎ ꯆꯠꯁꯤ꯫ ꯑꯩ ꯑꯇꯩ ꯊꯋꯥꯏꯁꯨ ꯂꯧꯗꯧꯕ ꯌꯥꯝ ꯂꯩꯔꯤ꯫ ꯑꯇꯩꯒꯤꯗꯣ ꯂꯧꯔꯨꯔꯣ, ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯀꯣꯛꯀ ꯉꯥꯎꯏ꯫ ꯅꯝꯐꯨꯗ ꯄꯨꯒꯦꯁꯨ ꯑꯐꯕ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯁꯦ꯫ ꯈꯪꯍꯧꯗꯅ ꯂꯥꯏ ꯅꯤꯡꯊꯧꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯂꯧꯕ ꯂꯥꯏ, ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯗꯣ ꯊꯝꯕꯤꯔꯝꯂꯣ, ꯑꯇꯩ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯨꯔꯣ꯫ ꯏꯅꯤꯡꯊꯧ ꯌꯥꯒꯗ꯭ꯔꯅꯦ? ꯍꯣꯏꯅꯦ, ꯑꯩꯅ ꯌꯥꯔꯦꯅꯦ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯇꯩꯒꯤ ꯊꯋꯥꯏꯗꯣ ꯃꯗꯨ ꯑꯣꯏꯅ ꯂꯧꯔꯨꯔꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯄꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯅꯨꯡꯁꯤ꯫ ꯑꯗꯣ ꯅꯪꯅ ꯀꯔꯝꯕ ꯂꯥꯏꯅꯣ? ꯍꯧꯖꯤꯛ ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯨꯕ ꯂꯥꯏꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯃꯥꯅ ꯑꯩꯒꯤ ꯏꯕꯨꯡ ꯄꯥꯛꯄꯒ ꯀꯥꯏꯅꯍꯜꯂꯤꯅꯦ, ꯃꯥ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯗꯣ ꯇꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯦ ꯂꯥꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯂꯥꯏ ꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯡꯍꯜꯂꯨ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯀꯞꯄꯁꯤꯗꯤ ꯈꯔ ꯐꯩ, ꯏꯅꯥꯎꯅꯨꯄꯤ ꯑꯅꯤ ꯂꯩꯕꯅꯤꯅ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡ ꯄꯥꯛꯄꯅ ꯀꯞꯄꯁꯤꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤꯗꯤ ꯑꯩ ꯈꯛꯇꯅꯦ ꯂꯥꯏ ꯅꯤꯡꯊꯧ꯫ ꯃꯥꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯑꯩꯒꯤ ꯏꯕꯨꯡ ꯄꯥꯛꯄꯗ ꯄꯥꯈꯣꯟ ꯌꯥꯝꯅ ꯁꯤꯕꯅꯤ, ꯐꯖꯅ ꯅꯨꯡꯁꯤꯕꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯝ ꯂꯩꯇꯕꯅꯤ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯪꯗꯤ ꯑꯁꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦꯅꯦ, ꯑꯗꯨꯅ ꯍꯤꯡꯕꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯕ ꯑꯃꯗꯤ ꯍꯥꯏꯔꯝꯃꯨ, ꯅꯪꯒꯤ ꯍꯤꯡꯍꯜꯂꯨ ꯍꯥꯏꯕ ꯋꯥꯗꯣ ꯃꯗꯨ ꯅꯠꯇꯕ꯫ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯄꯥꯛꯄꯁꯦ ꯃꯁꯥ ꯌꯥꯝꯅ ꯀꯟꯕ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯒꯗꯕ ꯃꯤ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤꯗꯣ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯀꯔꯤꯝꯇ ꯈꯦꯠꯅꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯜꯂꯨꯀꯣ꯫ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯥ ꯋꯥꯔꯣꯏꯕ꯫ ꯅꯪꯁꯦ ꯂꯥꯏ ꯅꯤꯡꯊꯧ ꯃꯥꯜꯂꯛꯇ꯭ꯔꯦꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯣꯡꯍꯟꯒꯦ ꯍꯥꯏꯔꯒ ꯍꯥꯏꯌꯦ꯫ ꯀꯌꯥꯗ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯅꯪꯁꯦ? ꯅꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕ ꯅꯨꯄꯤꯗꯤ ꯅꯪ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤ ꯂꯩꯇꯦꯅꯦ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯑꯣꯏꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯣꯀꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯄꯨꯝꯕ ꯊꯨꯡꯖꯔꯣꯀꯣ꯫ ꯂꯥꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯍꯤꯡꯍꯜꯂꯝꯂꯒ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯁꯨꯃꯥꯡꯗ ꯐꯨꯝꯅꯅꯕ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯄꯥꯛꯄꯗ ꯀꯧꯔꯛꯏ, ꯃꯗꯨꯗ ꯂꯩꯔꯝꯂꯤ ꯃꯤꯁꯤꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯗꯤ ꯀꯞꯅ ꯀꯞꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯅꯤꯡꯊꯧꯒꯤ ꯕꯣꯔꯗꯒꯤ ꯆꯤꯡꯂꯦꯝꯕꯤ ꯅꯥꯕ ꯐꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯒ ꯄꯥꯛꯄꯅ ꯃꯄꯥꯡꯒꯜ ꯈꯨꯀꯟ ꯆꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯌꯥꯝ ꯅꯨꯡꯁꯤꯕꯗ ꯅꯠꯇꯅ ꯐꯠꯇ ꯃꯤꯁꯤꯡꯕꯨ ꯋꯥꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫